Akasmani Imphal Ngangbam Nganthoi na pau pazari ahanbada maruiba pau Manipurda hauzik phawbada monkeypox ki case thengnadri miyamna mipaibiganu haina raijagi haksal bibangna appeal tawri Mukhyamantri Nongthomam Birena hairi Santi gi khongsat ki mingda aikhoigi phurup ki miyoi singbu atamnana singnarakpa si afaba khudam nate Churasanpuram sung Kangpokpi jila da ngasi miyamgi oiba khongsat chatkre Shiksha Mantri Thongnawjam Basanta Kumar na hairi raijasida hauzik tapna tapna santi hanjilakpa haure amasung Pradhan Mantri Narendra Modi na hairi nupi angang singbu aswai angam thokhandaba haibasi ngasigi khunai asigi yamna maruoiba wafam ama oiri Raijagi Haksel Vibhag na hairi Manipurda hauzik phawbada Mpox hairaga khangnaba monkeypox ki case amata thengnadri Raijagi Haksel Vibhag ki State Surveillance Officer IDSP Dr. S. Gopal Singh Nakasban Imphal ga khanana unaba amada hai Bharata hauzimaki oina Mpox ki case amata thengnadri Social media da miyamna Mpox ni singnaba case Jiribamda thengnare hairiba asi chapchaba praman leitri mangna hai Dermatologist singa kupna khanabada angang ahumda thengnariba case asi Imphal haiba unsada thokpa laina adu oiramba yai Dr. Gopal na hai angang ahumgi sample lawraba matung Guwahati Medical College ta thaduna masigi chapchaba layong khangdoknaba honari mangna hai Mpox Manipurda yorokpa yabagi sang yamna nemi angang ahumgi manungda angang ani amadi Assamgi imung amagi miyoi singni aduga angang amana Jiribamdagini aduna miyamna mipaibidanaba raijagi Haksel Vibhagna appeal tawri Angangsingji expertsingna yenganba matamda magi clinical picture haibdi WHO na piriba criteria sul yaude aduga loinana makhoi Mpox na naba country da chatlubagi history su makoi da leite hauji fawboda koi India da fawboda record ki matungna handaki Mpox ki websi single case amata yawraktri aduna India manungda yawraktri banina aikoi gi Manipur da yawrakani haibagi thajabi sisu sang yamna nemi amoromda haiba na base dermatologist singa tanabada Imphal hairiba skin disease du oigani haina moina opinion jupi prajagi chamam naribasi kongnaba sample lawdana di Mpox ra haibasi khangdoknaba Guwahati Medical College da sample chi thanaba process ayamba loire loinana Mpox Manipurda yorpagi chance yamna nemi haibasi matang ai prajagi mafamda thamjage Social media da Mpox ki matangda viral oirakliba sigi matangda ikhogi Jiribam Paumi Ngathem Biswajit na hai Hauzingmaki oina casing asi Mpox ni haiba chapchana khangba leitri phamung yangkhai leiba Jiribam Hospital gi Chief Medical Officer in charge Dr. E. Okendro na hai hauzingmaki oina Jiribam da unsagi tamthiba leina sandorokpigi wafam leite masigi matangda ikhogi paumi gi paudam Jiribam da maruena angang singda unsagi lena makhal ama sandarok le habagi matangda 50 bedded hospital Jiribam gi Chief Medical Officer in charge Dr. E. Okendro na phongdorok pagi matungina haujimaki oina Jiribam da tamthiraba unsagi lena sing sandarok pagi wafam leite adumapu Assam gi Badarpur dagi angang ani aduga Jiribam dagi angang ama punna angang ahum laikop ki mong manba leina na narba matungda angang sing hostel asida pukhalakki badi leikre adumapu session thorang oina masa masa gi yumda home isolation tawduna thamli ka layong utpagi kudam di phangdri haina phongdurakhi adumapu Jiribam gi angang asigi damak onadi sample lawduna test tawnamnabagi damak mathak thongba sunga kana tanari phongdurakhi Akashbani Imphal gi pawgi damak Jiribam dagi Ngathem Bisajit Marak asida None jila da Mpox ki case thengnare haiba tonga ama social media gi khuthangda sandorokliba si aranbani haina jila asigi se medical officer na thokpa cherol mana hairi BJP Manipur gi machin chatpa misak Michael Lamjathang haukip ki Mapa Mamagi yum ngasi ahumlak suba oina mai tharambagi thodok adubu Mukhyamantri Nongthomam Biren Singh na kanna yaningdaba phangdokli social media da thagatpa warol amada Mukhyamantri na hai santi gi khongsat ki mingda ikhoigi phurup ki miyoi singbu atamnana hanjin hanjin singnarakpa si afaba khudam nate asigumba thawng asi makhata na khangduna leiba ngamloi mangna hai thodok adu da senaba sing matik saba sairak pinaba honagani masigi mathakta hanana section naba khanghan khraba phawbada matik sana security piba ngamdaba Mari Lainaba officials singi mathakta su thabak lokhatkani haina Mukhyamantri na phongdokli Amaromda Churasanpur jila gi Tuibong subdivision gi manung chanba Peniel khulda leiba BJP Manipur gi machin chatpa misak asigi yum mai tharambagi thodok adu khudakta thijinnaba amasung hek yariba makhai athuba matamda report pikhalaknaba jila asigi deputy commissioner na jila asigi SP da khanghan khre
Naga People's Organization Senapati gi mihut kangbo amana Mukhyamantri ga ngasi unakhre Mukhyamantri gi Secretariat ta unaba aduda mafam adugi hawjik mayok nariba mahausadagi leraklaba phurupsingi yaifanaba amsung saukhanabagi matangda wafam kya khanaki Churachandpur amsung Kangpokpi jilada ngasi miyamgi rally satkre Churachandpurda mahiroi lupsingna sinba rally adu Laisangda leiba Anglo-Kuki War Centenary Gate tagi hauraga Wall of Remembrance Tuibongda loisinki Tuibongda pangthokpa miyamgi mifam amada khulgi lusingbasing amasung CSO lusingbasingna wa ngangki Hawjingmaki oina pamdaba thodok thokpagi paw leite Kangpokpi jiladana mahiroi lupsingna sinba miyamgi rally adu Kaithel Manbi Military Colony dagi hauraga Kangpokpi phaw satki Rally asigi yenglaga jila animakta ngarangdagi hauna ngak senbagi akanba section thorang lokhatkhi Amaromda Imphal ge Khwarambal Kaithel yauna Manipur tampaki jila singda leiba maruoiba Kaithel sing asi sintha lepagi khongjang changchinki Kaithel amasung dukan sing hangbagi sang yamna nemki lambida passenger puba gari senbagi sang su hanthaki Paugi marakthana tenba break ama Sibom amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena pothok panganali hau na tareng mayor charpa langchak lakpa matam makong tasilakpa matamda kapiyu Sibom hek sizinaba matamda adongi loglakkadoba phau aduna charam chatatnaduna leiramba adongi kaiado Sibom sizinarasi Fangpham Thauzal Agro Manipur Sagolban Maino Lairak Imphal Tabiriba pawse akasban Imphal dagini Shiksha Mantri Thonawjam Basanta Kumar na hairi Raija sida hojik tamna tamna santi hanjilakpa hore Mukhyamantri Nongthoma Biren gilusing makhada lainga asina mahusa gi phibamda hanjilaknaba lepa leitana honari Nambol Municipal Council gi manung chana Khathong makha leikaida ngasi nongna saba kaithel ama miyamda khusinabagi thoramda mantri na hai hojik leiba lainga asina Popi thaba thingba amasung ain kaina mitop sangsilakpa thingnaba honarubadagi miyam marakta bhab tanadaba leikhi oiriba phibam sida kanagumba kharana rajniti gi khudongchaba launaba honabiganu haina mahakna makha takhi Sri Basanta Kumar na hai Hojik shanti lakpa hore kan honabi tum ka chadana era nahi nati bako ko meeting tawi aduga ayukta ikemne meeting tawi leptan honari honorable chief minister ye tan honazari athubala solve tawgani Mukhyamantri Nongthoma Biren haudokiba Chief Minister gi Haksel gi tengbang CMIST gi makhada piriba khudongchaba sing private hospital singda September 30 dagi piraroi haiba mantri mandol gi mifamna laukiba warep laibak thibani haina Manipur Pradesh Congress Committee gi maikai dagi phongdorakli Imphal gi Congress Bhavan dang asi pangthokpa pawgi mifam amada MPCC gi wangangloi amadi AICC gi member M Bhupendra na hai Raija sida thokliba tha 15 helaba irang asigi yanglaga lamdam asida ana layangi damak Akhanaba senthang phawba pithaba yaribani Masida lakliba September 30 dagi CMIST gi khudongchaba sing private hospital singda leiraroi hairiba si lairaba miyamda hena awaba pibani hairiba ana layangi khudongchaba si makhatana lehenba tangai phade mangna hai ngarang phangkiba raijagi mantri mandol mifamna judicial academy ga mari lenana post tara logadaba adu post nipan da hantarakpa laibak thibani amaromda Lamdam asigi mahiroi singbu competitive exam singidama coaching tawnaba private coaching institute ani khaktamak maming palakpa si khananingai oiri aikhoigi yelhomi miyambu kananaba ana layangi akhanaba senthang amadi mipung khudingmakta ana layangi khudongchaba matik chana phanganba tangai phade Lions Club of Imphal Leimarolgi 39 suba Charter Night Celebration ngasi Hotel Imphal da pangthokre tharomduda Lion Symphony Volume 3 phongbagalwinana Starter members sing kai khumnaba utkhi Starter Night Celebration pangthokliba sigi matangda Lions Club of Imphal Leimarol gi Secretary S Sanayan bin hai akoibagi khalngakpada kharada oirabasu mateng pangnaba pandamda Lions of Leimarol na raija sigi mafam kayada uchara sing thakhi mangna hai Leimaron gi ahan be ha hok dokyo je koi lang gi da starter ko je aduna starter night ki tarani pan suba chahi ne khoi gi se koi hoji July and August da project ahum tau je khare tree plantation tawi cheng bolokon pora bi mathang da akaksing gi uyok sing garden do adu da laiba nupi gi washroom se land crop Leimaron na 2011 da kacha bani adu gi chahi khuding ge maintenance se ai khoi na tawi Ngasigi thoramduda MLA Thangjam Arun Kumar
KS Ibomsa amadi Lions Club ki District Governor District Chahum Kunithoi DTS Keso Singh Saruyaki Drug na sauna sokalaba Manipur da overdose na lekhidaba kaya yauriba singak thoknaba malemgi overdose khangminaba numit ngasi Social Awareness Service Organization Sasona Kripa Foundation Manipur Network of Positive Peoples amadi Care Foundation Manipur ga khusam naraga Manipur Press Club ta pangthokre Tharumduda Jenims ki Professor Singh Dr. Khumuksam Lokesor Dr. Koijam Santibala Manipur University ki Professor MC Arun Max ki Deputy Director Bima Haubijam amadi Sangai Express Manipuri Edition ki Editor Khogendra Khomramna Dice member sing oina saruyaki Masigi tharumduda Professor MC Aruna drug sizinabagi maram asi samaj ki asoiba leiriba sing asina su achauba maram amani haina phongdokhi Bharat ki nupi ki football team ki goalkeeper amasung Australia ki Metro United Women FC ki goalkeeper oiribi Elangbam Panthoi chanu okpagi tharuma mangasi Kaksing jila ki practicing junior high school da pangthokre tharumduda wangangbada Panthoi na hai Awaba kaya thengnarabasu maithiba kaya mayoknarabasu mahangna pamjaba pandam phangnaba honaduna lakhi mangna hai honaba bu leptrabadi isai sana pamjaba pandam adu phangba ngamgani ai fight up do ya de hairaga adugi fight tu nai de amu sana banga mapane ba ai ngona kana amtana nang chana de hairaga ju laite ba adu laite ba ai ngona mogi mayam de support phangidreju aina I am Tangi, I feel the Sangaga, I jersey number 1, and they get a gaming head dress. I am Muhanai Pangini, and I Pange Asian Games that lay, and I did AFC Championship. I shall Pange, do I was live Australia, Zalaga, and Pange to give fight the Tom the Tide to the Topon Tide to give I know Pangi, I gaming, I fed on the Zupamoy, they give my purpose to put on the Zupamoy. Manipur University ki Department of Anthropology lingkhat ki bang asi sahin manipu mapung phare Department ase ingkum jalisum chamapan maripu marigi August 13 da lingkhat ki bani ngasi di Department ase Bharat ki oina akhana na awang poklamdam gi oina Anthropological Research amasung Education ki mangjil thaba center ama oire hairi National Assessment and Accreditation Council nakna Imphal West ki mongsangai da leiba TS Paul Manipur Women's College bu B+ grade pirakle College asigi principal Thiam Nandita Devi na thokpa cherol man hai college asibu B+ grade pirakpa si college asina haukiba sahi khara da tawkiba singthaningai oiba thabak tharung kya bu sakhangduna pirakpani Imphal West Jilla gi Singjamai Chinga Makha High School amadi Singa Mathak Young Learners Club anina puna sinduna uchara thabagi tharoma mangasi pangthokre school asigi assistant headmistress Thoksom Renu Devi ZEO Zone 1 gi DI amasung coordinator Youth and Club for Mission Life ka khusam naraga Imphal gi pisum chinga machada uchara thabagi thoromadu pangthokibani Pradhan Mantri Narendra Modi gi ek per ma ke naam haiba campaign gi makhada punna uchara ke amarum thakhi New Development Organization Singjamai na sinduna Ayushman Bharat Health Account Abha Card semba masung Ayush ki oiba lem na layang bagi kemama Singjamai Oinam Thingel Community Holding asi pangthokre Sarkar ki hospital singda na layang gi thabakta Abha Card pairabadi sel tingdana layang bada hena khudung chahalagani Asigumba khudung chaba sing miyamna ikhang khangna dabagum tawriba si mamutana khanghanaba pandamda Abha Card sabagi campaign adu pangthokpani hairi Akashman Imphal gi paukta biri Pradhan Mantri Narendra Modi na hairi nupi singbo onaiba thingba amasung angang singbo soingam thokhandaba haibasi ngasigi khunai asigi yamna maroiba wafam ama oiri New Delhi da ngasi District Judiciary ki numit nini gi mifam haudok tungda Pradhan Mantri na hai nupi singbo soingam thokhandana ba kan ba ain kya semle adubu ain singasi hena mating lehen bagi tangai fadaba leiri mang na hai nupi da sathaba hingsa ga mari lenaba ke singi waroisin thuna purakliba makhai nupi singbo soingam thokpagi sang hantan bangam gani aroibada maroiba paw amuhanna Manipur da hojik phawbada monkeypox ki case thengnadri miyamna mi paibiganu haina raija gi haksel bibang na appeal tawri Mukhyamantri Nongthomam Biren na hairi Santi gi khongsat ki mingdai khoi gi phurup ki miyai singbo atamnana singnarakpa si afaba khudam natte Churasanpur amasung Kangpokpi jilla da ngasi miyam gi oiba khongsat satkre Shiksha Mantri Thongaujam Basanta Kumar na hairi raija sida hojik tapna santi hanjilakpa haure amasung Pradhan Mantri Narendra Modi na hairi nupi angang singbo so engam thokhandaba haibasi ngasi gi khunai asigi yamna maru oiba wafam ama oiri pauloi jare